ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯒꯣꯕꯤꯟꯗꯒꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯒꯦꯅ ꯂꯥꯛꯆꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯒꯣꯕꯤꯟꯗ ꯄ꯭ꯔꯁꯥꯗꯤ ꯐꯪꯈꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯣꯔꯥ ꯆꯝꯐꯨ ꯂꯣꯏ ꯂꯩꯔꯦꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄ꯭ꯔꯁꯥꯗꯤ ꯖꯥꯏ ꯀ꯭ꯔꯤꯁꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯠꯂꯣ ꯑꯩ ꯈꯤꯇꯪ ꯍꯥꯞꯄꯛꯑꯣꯗ ꯃꯍꯤ ꯌꯥꯎꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩ ꯀꯤꯅ ꯆꯥꯗꯕ ꯀꯤꯅ ꯆꯥꯅꯨ ꯌꯦꯛꯨꯅ ꯆꯥꯕꯗ ꯀꯤꯅ ꯆꯥꯅꯨ ꯍꯥꯎꯅ ꯊꯃꯣꯏ ꯄꯦꯟꯅ ꯆꯥꯎ ꯀꯩꯝ ꯇꯧꯔꯣꯏ ꯐꯖꯅ ꯆꯥꯔꯦ ꯌꯥꯗꯤ ꯀꯤꯅ ꯆꯥꯕ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯆꯝꯐꯨꯠ ꯃꯌꯥꯝ ꯑꯩ ꯉꯔꯥꯡꯁꯨ ꯏꯁꯩ ꯆꯠꯂꯨꯔ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯦ ꯉꯁꯤꯁꯨ ꯄꯩꯁꯥ ꯑꯩ ꯅꯣꯡꯇ ꯂꯦꯞꯇꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯆꯦꯕꯦꯗꯤ ꯀꯔꯤ ꯆꯥ ꯍꯥꯞꯄꯝꯒꯦ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯍꯣꯏ ꯁꯤꯅ ꯀꯥꯡꯍꯧ ꯈꯦꯆꯤꯁꯤ ꯈꯔ ꯍꯥꯞꯄꯝꯒꯦꯁꯦ ꯀꯥꯏꯗ ꯍꯥꯞꯁꯤꯒꯦ ꯍꯥꯞꯐꯝ ꯂꯩꯇ꯭ꯔꯦꯗ ꯀꯗꯥꯏꯗ ꯅꯝꯗꯣꯏꯁꯤꯕꯣ ꯂꯕ꯭ꯔꯥ ꯈꯦꯆꯤꯅꯤ ꯂꯕꯂꯥꯂꯥ ꯃꯌꯥꯝ ꯂꯕ꯭ꯔꯥ ꯈꯦꯆ꯭ꯔꯤ ꯂꯕ꯭ꯔꯥ ꯈꯦꯆꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯧꯗꯣꯡꯅꯦ ꯂꯩ ꯍꯥꯏꯖꯤꯜꯂꯨ ꯈꯤꯔꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ꯭ꯔꯣ ꯄꯨꯄꯨ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯔꯤꯔꯣꯏ ꯃꯁꯨ ꯍꯩꯇ ꯆꯥꯔꯤ ꯑꯩ ꯉꯁꯤ ꯑꯩꯒꯥ ꯍꯣꯏꯗ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯤ ꯑꯩꯒꯥꯒꯤ ꯏꯙꯧꯒꯤ ꯉꯁꯤ ꯂꯥꯏꯍꯧ ꯆꯟꯕ ꯑꯣ ꯇꯅꯨ ꯁꯤꯡ ꯑꯣꯏꯃꯥ ꯇꯥꯃꯣ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯇꯅꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯅꯥ ꯑꯌꯦꯛ ꯇꯧꯗꯦ ꯑꯩ ꯀꯨꯏꯔꯦ ꯍꯟꯗꯛꯇꯅꯦ ꯀꯃꯨꯡ ꯄꯤꯗꯣ ꯍꯪꯉꯛꯏ ꯖꯩ ꯇꯅꯨ ꯍꯥꯏꯗꯤ ꯇꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯎꯅꯗꯕꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯩꯅꯣ ꯈꯦꯆꯤ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯑꯩ ꯏꯆꯦꯗ ꯈꯤꯇꯪ ꯄꯤꯒꯦ ꯇꯧꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯩꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯥꯔꯤ ꯍꯋꯥꯏ ꯑꯣ ꯍꯋꯥꯏꯁꯨ ꯍꯥꯎꯕꯅꯦ ꯇꯅꯣ ꯑꯩꯗꯤ ꯉꯁꯤ ꯑꯩꯒꯥ ꯍꯣꯏꯗ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯦ ꯑꯣꯖꯥꯒꯤ ꯈꯦꯆꯤꯁꯦ ꯈꯦꯆꯤꯁꯦ ꯂꯕ꯭ꯔꯥ ꯑꯣꯏꯅ ꯇꯧꯔꯦ ꯏꯇꯩꯃ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛꯁꯦ ꯇꯧꯔꯛꯇꯦ ꯇꯅꯨ ꯅꯥꯌꯦꯛ ꯇꯧꯗꯦꯀꯣ ꯃꯁꯨ ꯆꯥꯛꯇꯤ ꯆꯥꯔꯦ ꯀꯣꯟ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯃꯁꯨ ꯐꯦꯡꯗꯣꯛꯎꯔꯣ ꯇꯅꯨꯅ ꯂꯕ꯭ꯔꯥ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯇꯅꯨ ꯍꯥꯎꯋꯦ ꯉꯁꯤ ꯑꯍꯥꯟꯕ ꯆꯥꯔꯤ ꯑꯩꯒꯥꯅ ꯂꯕ꯭ꯔꯥ ꯍꯥꯎꯔꯦ ꯀꯥꯎꯔꯨꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯇꯧꯒꯦ ꯑꯩ ꯈꯪꯉꯦꯕ ꯂꯥꯏꯛꯗꯟ ꯁꯔꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛꯗꯟ ꯁꯔꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯔꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯧꯗꯔꯕꯣ ꯁꯔꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ
만족 그러면 tanu thi like the like thank you tanu ai kuire lai phada ba nuai tamgol kari matheno sarma ngasi se tamgon kanu tore gaw ita ne gaw gi ngasi thogi lai chan ba duga pasari phang law la re pasari phang he tanu na sarma namaskar hai sarma na subim chare wow sarma tanu hemona ka nyang noa ngsi se lai pasadi ni bamonda je sarma hai ham bobina ibe che tanu hai ko re jelas mang thena gula tanun yamba nu gula tanun ngai di nyang chai no be hai ko re làm con xe quý ba khăn mà lật lẹ hai xe nữa mà lý cơ cuộc chờ là chờ đôi hồi nè cả ban ra chả ba hồi chết tân nu nung ai bố hay sao mà này hemo hay spinner five like done brother thank you thagat chari usp bu tanu lai ri sum nung ai ri hay kaga se le raga pang se khai tani hai ba mi du ne e bina che sharma hai no khre usb ka yang cha che sharma nu ai ko yam ba se kai ki no hai minang tiam ai ka sar gi ni sharma na usb hai hawai sare bare oh hawai so haw bani da 저 짜고 봐. 왜? người vi khá là tầm nào cậu nè chia lì chặt xa đi nè mày em ấy chú chặt xa đi mi cái đời bắn đàn nó cái cuối cùng gì ấy gạo ấy đó bên hem bộ bi hay bên sợi bơm hay ô bên mình phụ được cái này yamba cái sáng ấy water kem em ấy đâu đi cái ô mình phụ cái thank you thà cái chari USB này chali sana bati na USB 이거 왜 이렇게 짜야 된대? cá sực yogi lại lát cái ní hai đôi cá dâu đuôi mà chơi sực ra không thế bộ biết lại lát cái này ta thế thì tận nu kiếm xí chắc chắn bộ sao mà là sao bộ hay sực yogi lại lát cái này bro sực yogi lại lát cái này bro mình tôi mà chân bia đàn phụ lê bữa không thể đàn phụ đó thằng ấy vậy mà theo mà làm ní hai ba wani comment gì vậy wani đàn phụ đó anh được sực pina lát cái ní hai day to day hầu ní hai cái đi lại nó chế tao nó khôi số giảm mà thấy lý hay ở bị số đi này bị số đi bắt đầu xoay xoay rồi lá cái này mấy chơi lâu chưa
ꯃꯣꯏ ꯚꯔꯥ ꯂꯩ ꯑꯗꯨ ꯀꯩꯅꯣ ꯌꯥꯕꯗꯣ ꯀꯤꯖꯕꯅ ꯀꯀꯥꯏꯗꯤ ꯍꯣꯏ ꯀꯤꯗꯦ ꯑꯩꯈꯣꯏꯗꯤ ꯀꯤꯔꯁꯨ ꯍꯥꯏꯗꯤ ꯏꯁꯣꯔꯗꯣ ꯀꯤꯅ ꯆꯠꯄꯅ ꯐꯩꯗꯅ 그래서 그거 봐. ꯕꯣꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯛꯏ 난 문제도. ꯆꯥꯔꯁꯤ ꯇꯅꯨ ꯀꯥ ꯅꯪꯒꯤ ꯕꯣꯔꯥꯗꯣ ꯆꯥꯅꯤꯡꯉꯦ ꯑꯩ ꯆꯥꯒꯦ ꯑꯗꯨꯝ ꯌꯣꯠꯂꯨ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯥꯟ ꯏꯁꯣꯔꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯤꯗꯒꯤꯗꯤ ꯆꯨꯝꯃꯤ ꯇꯅꯨ ꯔꯥꯏꯠ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯣ ꯏꯁꯣꯔ ꯐꯩ ꯃꯤ ꯐꯠꯇꯦ ꯆꯨꯝꯃꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁ ꯀꯨꯏꯔꯦꯀꯣ ꯑꯩ ꯑꯣꯖꯥ ꯎꯗꯕ ꯑꯣꯖꯥ ꯅꯥ ꯌꯦꯛ ꯌꯥꯎꯗꯦꯀꯣ ꯆꯨꯝꯃꯤ ꯂꯥꯏ ꯀꯤꯗꯦ ꯃꯤ ꯀꯤ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯅꯥꯎꯅ ꯆꯥꯅ ꯁꯨꯝ ꯚꯛꯇꯤ ꯀꯠꯆꯔꯦ ꯆꯥꯅ ꯈꯣꯟ ꯐꯠꯇꯦ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯃꯪꯅ ꯚꯛꯇꯤ 그చ్చꯕꯅꯤ 딱 아무리 들어봐. Justo, mamle. 그래 딱 하고. 나도. 여기 도 저도 Mas Pastagi, el kami. hapa mo sa atin. 짜도. kuirudaba Claro. Hapon. kari 무버기. kuire udaba kari taurabake khallabani 왜 또. oja kuire 또 있잖아. hakchangsu yam nungai udore Ada hayi. thamoi wakhal nungai tadi hakchangsu nungai te oja kari haini nungai taba ba nungai tab sidi 이거 했더니 하고 들어봐. haninga leitre media anina hainingdre oja 좀 하고. 또 찌르지. channel sibau off tawge khalurami oja nungai tana sum amu pakalapani tumi memory wa tanu kamdauri hai oja basantana 저기 이거는 꼬라고. hoja school dro ai bun kita apa ba Sa. ja mate 이거 왜? ja re sile hori ba ja ngada po Lai te. leitre Phong của thế này. hingli ne dona elbida uri sini 뭐 끝났는 남자가. 그래야 눈자 오잖아. 그래야 눈자 오잖아. Cái 뭐 그래? tanu ko ja basantadi yam phabani ko college ta lei leina 그 박라 우리 따. khoge channel si yamna yengbani kasar mete macha sini yam support tawbani ko jaji mà có đang sạch rồi. Khi đập cái. khira pagaira phamjang khama na ja re ta ado aina ko ja basanta se handang nungni ai video si yengbani oja changa prana oja ute aina oja se kari oja ko school gi nate tanu aduna oja lakpide ai video da LB thadramina
ꯑꯣꯖꯥ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯕ ꯎꯗꯦ ꯀꯣꯃꯦꯟꯒ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯀꯅꯥꯅ ꯃꯣꯕꯥꯏꯜꯁꯤꯁꯨ ꯐꯖꯅ ꯇꯧꯔꯤ ꯁꯣꯛꯇꯣꯝꯅ ꯃꯔꯨꯞ ꯀꯗꯨꯋꯥꯏꯒꯤꯅꯣ ꯖꯨꯒꯤꯖꯥꯟ ꯔꯥꯖꯕꯥꯔꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯄꯤꯅꯣꯏ ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ Hare Krishna. Ini kali. ꯑꯩꯗꯤ ꯀꯁꯥꯔꯒꯤꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯅ ꯊꯥꯒꯠꯆꯔꯤ 수미 TV kasar kadagi no ay kasar bas kandi sumi di kay lamgi no ay channel la ahamba changbirok pa male ko do ay channel la changbe butam haingan thagatsari do like share subscribe to be mo like to be mo subscribe to be ya maskan di toina lak di he la du na di ba ay di manipur gini ha oh thank you thagatsari mani ay ahan masalapani oh thagatsari sumibo haningai tana ahan masang pataraga so support to biramo channel bai bataraga di support to minasi channel bai taraga su ko meti masangi channel la changbiraga support to biba changbira bai damota ko sumibo su haningai tan thagatsari Manipur kadai no tanuna baskani da toy lai dan karigi ai su kasani ngone wow kasar kadai gi sumi o Manipur da yung pan ba tanu baskani kanai da lakpano 오자나 짝 탱이나 오자 ngasi디 ai khoi khungi akhrada govinda akhrada posadi phangmani thingongkhul thingongkhul di jabilboni na ko thingongkhul ni jabilboni ai thingongkhung da chu chalure oh Ojai gobina khada posadi phangba lakpani tanuna baskani kanade lakpano sum bazar da lakpra nataga sum khangna chana mari mata lakpra sangom sumbi do duga chatpa da baskani bazar da ita pochi le yai mathangdi khangadi una kautai dana khangdida youtuber myamdi phangne luhom khongnong ba sa ka machapada koubi nakpi de da khodaga akhoi yam kaujan ba hon kai khangni de gan ikai na kari mathe no ha Ojai ishor ka panina
ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯑꯗꯩꯗꯤ ꯀꯣꯕꯤ ꯂꯩꯁꯥꯕꯤ ꯐꯨꯜ ꯀꯣꯕꯤ ꯑꯣꯜ ꯀꯣꯕꯤ ꯃꯗꯤ ꯃꯣꯇꯣꯔ ꯊꯔꯥꯛ ꯃꯪꯒꯜ ꯊꯔꯥꯛ ꯑꯂꯨ ꯍꯋꯥꯏ ꯁꯕꯖꯤ ꯁꯥꯛ ꯊꯣꯡꯕ ꯑꯃ ꯀꯥꯡꯉꯧ ꯑꯃ ꯑꯃꯦꯠꯄ ꯑꯃ ꯁꯪꯒꯣꯝ ꯈ꯭ꯔꯤ ꯑꯃ ꯕꯣꯔꯥ ꯑꯃ ꯈꯦꯆ꯭ꯔꯤ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯇꯨꯂꯁꯤ ꯄꯠꯇ꯭ꯔ ꯑꯃ ꯑꯣꯖꯥ ꯂꯣꯏ ꯊꯥꯡꯒꯠꯂꯦ ꯆꯥꯗ꯭ꯔꯤꯉꯩ ꯂꯥꯝ ꯆꯥꯁꯤꯜꯂꯒ ꯑꯃꯨꯛ ꯍꯧꯒꯠꯄ ꯇꯜꯂꯤ ꯑꯗꯨꯅꯤ ꯑꯩ ꯉꯨꯇ ꯖꯦꯀꯦꯠ ꯁꯨꯔꯝ ꯐꯧꯗꯣꯃꯦ ꯐꯤ ꯋꯦꯗꯔꯁꯤꯅ ꯐꯤ ꯌꯥꯗꯕꯅ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯇꯝꯗ ꯖꯤꯔꯤ ꯆꯤꯡꯈꯣꯡꯗꯨ ꯉꯥꯏꯔꯦ ꯃꯝꯃꯤꯁꯦ ꯍꯟꯗꯛ ꯃꯔꯤ ꯃꯉꯥꯅꯤꯁꯦ ꯂꯩꯆꯤꯟ ꯌꯥꯝ ꯊꯥꯏꯌꯦꯕ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯦꯅꯦ ꯑꯣꯖꯥ ꯏꯁꯣꯔ ꯄ꯭ꯔꯁꯥꯗꯤꯅꯦ ꯍꯨꯟꯗꯣꯛ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦ ꯅꯣꯡ ꯇꯥꯒꯗꯕꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯂꯩꯆꯤꯟ ꯑꯣꯏꯅ ꯁ꯭ꯀꯨꯜꯗꯔ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗꯔ ꯑꯣꯖꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯅ ꯀꯣꯟꯊꯤꯡꯕ ꯏꯆꯦꯅ ꯀꯣꯟꯁꯤꯟ ꯍꯛꯆꯥꯡ ꯖꯧꯕꯤ ꯇꯥꯏ ꯈꯨꯗꯩꯒ ꯂꯨꯄꯥ 10 ꯑꯃꯒꯅ ꯃꯪꯒꯣꯟꯗ ꯀꯠꯂꯣ 이네 생겨라 ꯐꯤ ꯃꯇꯦꯛꯁꯤꯒ ꯑꯩꯗꯤ ꯄꯣꯂꯤꯄꯣꯔꯤꯅꯤ ꯂꯨꯄꯥ 20 ꯑꯃꯒꯅ ꯏꯆꯦꯗ ꯀꯠꯂꯣ ꯀ꯭ꯋꯥꯗꯨꯒ ꯀ꯭ꯋꯥ ꯑꯁꯣꯏꯕꯗꯨꯒ ꯈꯨꯗꯩꯗꯣ 이네ꯅ ꯄꯤꯔ ꯃꯆꯥ ꯑꯅꯤꯅꯤ ꯑꯩꯗꯤ ꯈꯨꯗꯩ ꯈꯨꯗꯩ ꯃꯇꯦꯛꯁꯦ ꯂꯧꯒꯦ ꯈꯨꯗꯩꯗꯤ 이네 ꯄꯤꯌꯨ ꯅꯪ ꯂꯧ ꯑꯩ ꯈꯨꯗꯩ ꯃꯌꯥꯝ ꯂꯩ ꯑꯩꯁꯨ ꯈꯨꯗꯩ ꯂꯩ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏ ꯅꯪꯅ ꯀꯩꯅꯣꯅꯤꯗꯣ ꯈꯨꯗꯩꯗꯣ ꯁꯦꯠꯆꯅꯤ ꯅꯪ ꯅꯈꯣꯏ ꯁꯣꯝꯗꯗꯤ ꯏꯔꯥꯡ ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯀꯥꯏꯗꯩꯅꯣ ꯁꯨꯝꯃꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯏꯔꯥꯡ ꯊꯣꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅ꯭ꯌꯨꯁ ꯇꯥꯕꯒꯁꯦ ꯇꯟꯁꯤꯜꯂꯛꯄ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯐꯪꯉꯛꯄ ꯈꯨꯗꯩ ꯅꯠꯇꯦ ꯍꯥꯏꯕ ꯐꯤ ꯃꯇꯦꯛꯁꯤꯁꯨ ꯐꯪꯉꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯐꯪꯉꯛꯄꯗꯤ ꯅꯠꯇꯦꯗ ꯑꯩ ꯀꯩꯗꯧꯅꯤ ꯎꯄꯥꯏꯗꯤ ꯂꯩ ꯁꯨꯝꯃꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯇꯝ ꯈꯔꯅꯤ ꯂꯦꯟꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯀꯌꯥ ꯑꯃ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯀꯩ ꯍꯥꯏꯗꯧꯕ ꯁꯨꯝꯃꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅꯤ ꯐꯩꯀꯣ ꯀꯜꯄꯅꯥ ꯁꯤꯡꯍꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯊꯔꯦꯗ ꯇꯥꯗꯣ ꯍꯥꯏ ꯀꯜꯄꯅꯥ ꯉꯁꯤꯁꯦ ꯑꯩ ꯚꯥꯃꯣꯟ ꯑꯩꯒꯥꯎ ꯌꯨꯝꯗ ꯂꯥꯛꯄꯅꯦ ꯑꯩꯒꯥꯎꯒꯤ ꯌꯨꯝꯗ ꯉꯁꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯦ ꯀꯣ ꯀꯜꯄꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯊꯥꯒꯠꯆꯔꯤ ꯀꯜꯄꯅꯥ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯜꯄꯅꯥ ꯁꯤꯡꯍꯅ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯀꯜꯄꯅꯥ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯀꯜꯄꯅꯥꯅ ꯀꯗꯥꯏꯒꯤꯅꯣ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯥ ꯑꯩ ꯕꯥꯃꯣꯟ ꯃꯥꯟꯇꯣꯞꯇ ꯄꯣꯁꯥꯔꯤ ꯐꯪꯉꯤ ꯀꯜꯄꯅꯥ ꯏꯁꯤꯡꯁꯦ ꯁꯥꯕꯅꯤ ꯁꯨꯃꯥꯏꯅ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏ ꯈꯅꯥꯎꯗ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯡꯉꯥꯏ ꯑꯁꯥꯕꯁꯤꯅꯤ ꯑꯗꯨꯅꯤ ꯑꯩ ꯑꯌꯤꯡꯕ ꯊꯛꯄꯗꯣ ꯀꯤꯖꯩꯌꯦꯕ ꯅꯪ ꯎꯁꯣꯞꯀ ꯆꯥꯔꯁꯨꯅꯦ ꯑꯩꯅ ꯏꯟꯖꯥꯡ ꯊꯛꯇꯦꯕ ꯏꯁꯤꯡꯗ ꯖꯔꯤꯕꯣꯟꯒꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯒꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯑꯩ 2, 3 ꯂꯥꯛꯆꯔꯝꯃꯦ ꯖꯔꯤꯕꯣꯟꯁꯦ ꯈꯨꯟꯗꯤ ꯆꯥꯎꯕꯅꯤ ꯆꯥꯎꯋꯦ ꯀꯜꯄꯅꯥ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯀꯣ ꯑꯗꯣꯝꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛ ꯀꯣ ꯆꯪꯕꯤꯔꯒ ꯃꯩꯇꯩ ꯃꯆꯥ ꯑꯃꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯀꯜꯄꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ
ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯎꯅ ꯆꯥꯊꯔꯦ ꯑꯣ ꯀꯜꯄꯅꯥ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤꯀꯣ ꯑꯩꯒ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯦꯕ ꯕꯥꯃꯣꯟ ꯌꯨꯝꯗ ꯑꯩꯒ ꯍꯣꯏ ꯉꯁꯤ ꯃꯣꯏ ꯏꯙꯧꯒꯤ ꯃꯤꯇꯥꯊꯤꯊꯤ ꯂꯥꯏꯔꯤꯛ ꯆꯟꯕꯀꯣ ꯑꯗꯨꯒ ꯑꯩꯒꯥꯅ ꯑꯩꯁꯨ ꯄ꯭ꯔꯁꯥꯗꯤ ꯐꯪꯕ ꯌꯥꯎꯔꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯊꯔꯕ ꯑꯗꯨꯒꯤ ꯈꯨꯖꯥꯏꯗꯨꯒ ꯑꯁꯣꯝꯗ ꯈꯥꯕꯩ ꯂꯩꯔꯝꯒꯅꯤ ꯑꯁꯣꯝꯗ ꯈꯥꯕꯩ ꯏꯁꯣꯔꯒꯤ ꯂꯩꯔꯝꯒꯅꯤ ꯄꯩꯁꯥꯗꯤ ꯐꯪꯕ ꯍꯥꯏꯁꯦ ꯐꯩꯗꯅꯀꯣ ꯑꯣꯖꯥꯅ ꯔꯦꯕꯤꯇꯥꯗꯣ ꯀꯨꯏꯔꯦ ꯇꯥꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯄꯨꯄꯨꯁꯦ ꯍꯣꯏ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯑꯃꯗꯤ ꯏꯔꯣꯝꯕ ꯇꯧꯋꯦ ꯍꯥꯎꯅꯤ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯁꯤꯜꯆꯔꯒꯤꯔꯣ ꯃꯅꯤ ꯑꯩ ꯀꯁꯥꯔ ꯕꯁ ꯀꯥꯟꯗꯒꯤꯅꯤꯀꯣ ꯀꯥꯏꯗ ꯈꯥꯏꯗꯣꯛꯏꯕ ꯑꯁꯤ ꯈꯨꯖꯥꯏꯅ ꯈꯥꯕꯩꯗꯣ ꯂꯥꯏꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗ ꯌꯣꯟꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯣꯟꯈꯤꯔꯣꯏꯕ ꯑꯆꯥ ꯁꯇꯤ ꯉꯁꯤ ꯇꯥꯡ 30ꯅꯤꯅ ꯌꯣꯟꯈꯤꯔꯣꯏ ꯇꯥꯡ 1ꯗꯒ ꯄꯨꯊꯠꯂꯣ ꯑꯩ ꯊꯛꯑꯣ ꯏꯁꯤꯡ ꯑꯩꯒꯤ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩ ꯀꯁꯥꯔ ꯕꯁ ꯀꯥꯟꯗꯤꯒꯤꯅꯤ ꯀꯜꯄꯅꯥ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯣ ꯈꯤꯇꯪꯗꯤ ꯕꯥꯃꯣꯟ ꯏꯃꯨꯡꯗ ꯆꯥꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯦꯕ ꯁꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯄꯥꯏꯗꯦ ꯑꯣꯀꯦ ꯕꯕꯥ ꯅꯪ ꯊꯥꯒꯠꯆꯔꯤ ꯀꯜꯄꯅꯥꯕꯨ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯀꯣ ꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕꯤꯔꯒ ꯆꯪꯕꯤꯔꯒ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒꯀꯣ ꯑꯗꯨꯅ ꯀꯜꯄꯅꯥꯕꯨ ꯍꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯀꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯛꯇꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯀꯅꯥ ꯇꯧꯕꯤꯅꯤꯀꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤ ꯀꯜꯄꯅꯥ ꯌꯦꯡꯉ ꯆꯪꯕꯤꯌꯨ ꯑꯩ ꯆꯦꯅꯦꯜꯁꯤꯒ ꯑꯩ ꯆꯦꯅꯦꯜ ꯈꯪꯉꯦꯅꯀꯣ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯑꯗꯨꯒ ꯆꯪꯕꯤ ꯑꯗꯨꯝ ꯐꯪꯒꯅꯤꯌꯦ ꯀꯔꯤ ꯃꯤꯡꯗ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯍꯥꯏꯕꯅꯤ ꯀꯜꯄꯅꯥ ꯍꯧꯖꯤꯛꯁꯨ ꯂꯥꯏꯚ ꯊꯥꯕꯁꯤꯒ ꯁꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩ ꯃꯤꯡꯗꯣ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯃꯣꯡꯒꯣꯜꯁꯤꯒ ꯑꯗꯨꯝ ꯏꯁꯄ꯭ꯔꯤꯡꯁꯦ ꯈꯔ ꯑꯗꯨꯝ ꯁꯣꯏꯒꯜꯂꯤ ꯑꯩꯒꯤ ꯃꯤꯡꯁꯦ MONGOL ꯃꯣꯡꯒꯣꯜ ꯅꯥꯇꯥ NATA ꯅꯥꯇꯥ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯀꯜꯄꯅꯥ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉ ꯁꯨꯝ ꯆꯪꯕ ꯌꯥꯒꯅꯤ ꯃꯣꯡꯒꯣꯜ ꯅꯥꯇꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯈꯤꯇꯪ ꯁꯣꯏꯔꯗꯤ ꯌꯥꯗꯕꯅꯤꯀꯣ ꯃꯤꯡꯗꯣ ꯏꯁꯄꯦꯂꯤꯡꯗꯣ ꯑꯩ ꯃꯤꯡꯁꯦ MONGOL ꯃꯣꯡꯒꯣꯜ ꯅꯥꯇꯥ NATA ꯅꯥꯇꯥ ꯑꯗꯨꯃꯥꯏꯅ ꯊꯝꯕꯅꯤꯀꯣ ꯀꯩꯒꯨꯝꯕ ꯀꯜꯄꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯁꯕ ꯇꯧꯖꯔꯦ ꯍꯥꯏꯅꯀꯣ ꯑꯇꯩ ꯀꯜꯄꯅꯥꯒꯤ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯁꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯀꯣ ꯑꯩ
ꯑꯩꯒꯤꯗꯤ ꯍꯣꯏ ꯃꯤꯅꯗꯤ ꯍꯥꯏ ꯆꯦꯅꯦꯜ ꯍꯥꯏꯕꯁꯦ ꯆꯦꯅꯦꯜ ꯍꯥꯡꯒꯥꯎꯅ ꯄꯩꯁꯥ ꯄꯥꯏ ꯑꯩꯗꯤ ꯄꯩꯁꯥꯒ ꯄꯥꯏꯗꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯏꯁꯥꯒꯤ ꯇꯨꯡꯗ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯆꯦꯅꯦꯜ ꯄꯥꯏꯖꯕꯅꯤꯀꯣ ꯀꯜꯄꯅꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ Radhe Krishna. ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯝꯇꯪ ꯑꯅꯤꯇꯪ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩ ꯈꯨꯠ ꯑꯝꯇꯪ ꯍꯥꯝꯃꯨꯈꯤꯒꯦ Wari ta sang jam. 하나 이만하네 짜보자 땅 잡아가 있다 뿌시 탄바 팍팍 되잖아 완전 그래서 소리다. 그나 그리다 아, 쓰다. 아시도 되지 Cái số này mới hay lại. 그럼 Xiên. 대도 못 되지 애가 비는 쓴다고 아이 그거. 밥부터 비오 깔면 소리야. 또 맞지 또 Này số kia này. 아마도 그 속도가 됐더라고. 강은이 수도해 아이 미스가 돼 또. Cái nào bạn lại thì xếp rồi. 거기 라이니 뭐. कल्पना लेरिब्रो थोखरब्रो 그래서 그냥 해육으로 만든 거 하다가 뭐 아주 그래서 이거 아이 그거 많이. 와, 시골에 그랬고. 비즈니스가 가지고 거기서 나바나 하는 사람 뭐 제 과도 소이도. 날 뭐 닦기도. 짜ning dia suy Đấy, ai gặp cái điện trôi qua nhá, mà xong tàu luôn này, mà xong cái này là muốn. qua cha de ma cha un to cha ba lo cha de cha ba kwa Hả? do kwa cha ba ya 아니 Phải sao? pa cha ji kamai to to ri 그래서 다 됐어. 나나 너가 그대 가나가 너 얘기잖아 카그래 아 Ai tung mắt đâu chứ kìa, anh không muốn đâu phải. 뭐 따라지 lo re he 아 그게 아마 나 누가 그 asiga kali pa cha lo phang ta ba ni mayam la phoi mayam le bo chino mayam Con nó bà bà. Anh là đi dàng chưng được. Nó tàu là cái. sina apel kamla ha đi qua suy cái gì Rồi nhìn. cần mà được cái suy này là mình tra Xôi nó không chịu chịu. chắc gì hàng mà hay chắc gì cái thằng cha bữa này Dạ thì. chị lúng thơm này hiểu Lung mà nó hiền mình. Đó là anh bà chắc gặp không kìa. à tôi này chơi trở lại cái mẹ muốn hay mình cái chắc xuống chạy cái máy chơi chơi nó hay hồi giờ bữa tali đi bro kalpana thô khờ bro thô thì thôi hay một cô tôi bin lấy về trên ngoài tè khôi tần nó sẽ thô khờ mà đây munu dah hangun ya maki silja salidna malai lambido lai jomra hang tang hom sai te pujani na moi tang ani de ka jolor ne ba du mang de tham du to ne ba hakum mai ne le pa do da bu ne le pa ni
다본 소라 로다 그렇게는 내렸거든. 그걸 가니 행성 가도 예. 거리 라한 관주기냐 그노 아 이미래가 그래. 강대하지 메이때미 메임도 मंत्री 가버기 고체 쳤잖아. मंत्री 가 하면 반토비 그노 또 냐이 되네 반토비 사냐 lại sớm 그나게 반토비 안 관주라 한 पैसा खाइ라 안 돈. 시계담 잘 하라니 봐. Vào đi. 라안 보라. Vào đi, ấy sao? Cháu rồi đây, ấy phải kìa. 응. 미개야. 아니 만포지기. 반토비 예. 나 생산이 하비라 강대. Mỗi giờ chứ xào bắt hô là bà xào rồi gì? 아 로이드리바. 관주르기야. 찌가 보려면 반토비. 갈라하는 강. 관주기냐. 소기 할 까지 소기 여기는 톡톡 한번 해봐. 레이. 눈 떨려. 라기나 해지나 내가 좀 짜서 그만. 돈이나 그노니 반투. 아도 뭐라 그노리 미모 피라미드네. 뭐 케스 그노 제르 피라미드나. 아 피라미드. 아도 피 두켈 페리 까지 두디 강도 강해. 찌 피라미드. 반투 나기. Ấy làm cách tôi đi làm gì đấy, qua trong đó nó phải tự. मैम सपोर्ट बियो फैन के ईश्वर कर पादे अने फंगदोमी के 방금 잡게 죽었다네. हाँ 삼문보다 잡게 죽었다네. 짜도라 아이 여기. 저. Ông có nó sủi vào đi chứ sủi vào tuổi. 내게 레이스가. 내게 봐. 어떻게 딱 나오고. ये मैसेज में होते मैम सोई पे जाती मैम और हो जाती को पाई दे कहीं दोनों ngasi karma letabra hai oja ngasi karma lete amina oja jojo ai thank you amit like tormo oja comment hokde ko oja ngasi ai khoi gi maspra gi sorat se oja baton letabra hai ai ngasi lete ai di oja lalam gadra haina kalambani oja sam ranabir mohan singh hoina oina saklabra khangde ngasidi okay sondi kari thaba hono birge sumi ai tahaude sumi nei re bro amit like to ko oja comment uhogdre chak to be khut hamu bani Sumina okay lady okay Sumi ID thabak tawde ID government job tawde nahangi luhongbagi video jengi okay ojan jeng di jeng batu comment udamina isu oja se video yeng bidra mara haina sum wakhanda khaluba Sumi khudi thabak tawjade
ꯅꯪꯒꯤ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯌꯦꯡꯕꯗꯣ ꯀꯣꯃꯦꯟꯗꯣ ꯎꯔꯗꯤ ꯈꯪꯕ ꯑꯣꯖꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯦꯜꯕꯤꯁꯤ ꯊꯥꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥꯒꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯨꯃꯤꯗꯤ ꯀꯩꯗꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯖꯣꯕ ꯇꯧꯒꯦ ꯁꯨꯃꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯆꯤꯡꯕꯁꯨ ꯇꯧꯕ꯭ꯔꯥ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯤ ꯑꯣ ꯊꯥꯒꯠꯆꯔꯤ ꯁꯨꯃꯤꯠꯄꯨ ꯀꯩ ꯊꯕꯛꯅꯣ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯂꯥ ꯊꯥꯒꯠꯆꯔꯤ ꯖꯦꯁꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯤꯛꯄ ꯈꯪꯗꯦ ꯆꯥꯎꯕ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯍꯤꯡꯕ ꯃꯇꯝ ꯌꯥꯝꯅ ꯂꯨꯔꯦ ꯍꯤꯡꯕ ꯌꯥꯝꯅ ꯂꯨꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯑꯗꯨꯅ ꯏꯁꯥ ꯄꯤꯛꯄ ꯈꯪꯗꯦ ꯆꯥꯎꯕ ꯈꯪꯗꯦ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ ꯑꯗꯨꯝ ꯃꯊꯧ ꯇꯥꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁꯇꯅ ꯁꯥꯔꯚꯤꯁ ꯅꯠꯇꯦ ꯀꯣ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯅꯕ ꯂꯥꯟꯐꯝꯗꯗꯤ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯕ ꯗꯦꯁꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗ ꯁꯟꯗꯦ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯁꯨ ꯋꯥꯐꯝ ꯂꯩꯇꯦ ꯀꯥꯔꯁꯨ ꯋꯥꯐꯝ ꯂꯩꯇꯦ ꯊꯥ ꯐꯥꯕꯒ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯂꯥꯛꯄꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯤꯗ ꯊꯕꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯕ ꯂꯩꯇꯦ ꯒꯣꯔꯃꯦꯟ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯊꯕꯛꯇꯤ ꯊꯕꯛꯅꯤꯀꯣ ꯃꯤ ꯑꯃꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯤ ꯁꯤꯟꯗꯕ ꯌꯥꯗꯦ ꯊꯤꯗꯕ ꯌꯥꯗꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯇꯅ ꯊꯕꯛ ꯂꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯖꯣꯕꯇꯤ ꯖꯣꯕ ꯅꯠꯇꯕ꯭ꯔꯣ ꯆꯤꯔꯥꯏꯗꯨꯗꯤ ꯀꯩꯗꯧꯔꯤꯕ ꯑꯣ ꯆꯤꯔꯥꯏꯁꯤꯔꯣ ꯏꯁꯣꯔꯅ ꯁꯦꯝꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯇꯧꯕꯅꯦ ꯆꯤꯔꯥꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯎꯔꯛꯄꯗꯣ ꯏꯁꯣꯔ ꯍꯥꯏꯁꯤꯅ ꯆꯞ ꯃꯥꯟꯅ ꯊꯥꯔꯛꯇꯦꯅꯀꯣ ꯁꯨꯅꯤꯇꯥ ꯊꯧꯅꯥꯎꯖꯝ ꯊꯦꯡꯛ ꯌꯨ ꯁꯗꯥꯅꯟꯗ ꯃꯥꯜꯂꯦ ꯄꯨꯄꯨꯁꯦ ꯊꯥꯒꯠꯆꯔꯤ ꯁꯗꯥꯅꯟꯗꯃꯛꯇꯤ ꯃꯥꯜꯂꯝꯃꯣꯏꯗ ꯁꯨꯅꯤꯇꯥ ꯊꯧꯅꯥꯎꯖꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯆꯤꯔꯥꯏꯁꯦ ꯐꯖꯅ ꯇꯥꯡꯉꯕ ꯆꯤꯔꯥꯏ ꯐꯖꯅ ꯀꯥꯔꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯝ ꯑꯣꯏꯔꯤꯗꯨꯗꯤ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯑꯍꯜ ꯑꯣꯏꯔꯛꯄ ꯑꯍꯜ ꯑꯣꯏꯔꯗꯤ ꯐꯖꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯂꯋꯥꯏ ꯇꯥꯡꯈꯠꯂꯛꯀꯅꯤ ꯄꯣꯛ ꯑꯉꯧꯕ ꯍꯧꯒꯠꯂꯛꯀꯅꯤ ꯈꯖꯥꯏ ꯎꯟ ꯈꯨꯏꯔꯛꯀꯅꯤ ꯁꯨꯅꯤꯇꯥ ꯊꯧꯅꯥꯎꯖꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ
ꯑꯗꯨꯅꯕꯨ ꯄꯨꯄꯨ ꯀꯧꯕꯤꯔꯤꯅꯦ ꯁꯨꯝ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯃꯁꯨꯅ ꯄꯨꯄꯨ ꯀꯧꯏꯗꯣ ꯌꯥꯝ ꯍꯔꯥꯎꯔꯤ ꯃꯁꯨ ꯊꯥꯒꯠꯆꯔꯤ ꯄꯨꯄꯨ ꯀꯧꯕꯤꯔꯁꯨ ꯕꯨꯙꯧ ꯀꯧꯒꯦ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯂꯥꯏꯛ ꯇꯧꯕꯗ ꯂꯦꯞꯄꯤꯒꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯟꯅꯦꯜꯕꯨ ꯎꯔꯕꯗꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯁꯤꯃꯗꯤ ꯑꯩꯇ ꯅꯠꯇꯦꯀꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯣꯏꯔꯕꯗꯤ ꯀꯣ ꯏꯁꯥ ꯃꯩꯇꯩꯅꯤ ꯈꯟꯕꯤꯔꯒ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯃꯇꯪꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯁꯨ ꯆꯤꯇ꯭ꯔꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯁꯨꯃꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯡꯕꯥꯏ ꯆꯥꯛ ꯆꯥꯔꯦ ꯋꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯋꯥꯏ ꯃꯌꯥꯟ ꯊꯣꯡꯕ ꯆꯥꯏ ꯃꯌꯥꯟ ꯍꯥꯎꯕꯅꯤ ꯏꯪꯊꯝꯊꯥꯅꯤꯅ ꯍꯥꯎꯅꯤ ꯏꯪꯊꯝꯊꯥꯒꯤ ꯏꯟꯖꯥꯡꯗꯤ ꯍꯥꯎꯅꯤꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯨꯃꯤ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯁꯤꯅꯣ ꯃꯌꯥꯝ ꯅꯪꯒꯤ ꯃꯇꯝꯒ ꯑꯩ ꯇꯞꯄꯤ ꯅꯥꯗꯤ ꯆꯥꯗꯣꯏꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯁꯤꯒꯩ ꯆꯥꯔꯦ ꯃꯇꯦꯡ ꯀ꯭ꯋꯥ ꯆꯥꯃꯟꯗꯅ ꯅꯍꯥꯟ ꯆꯥꯕ ꯀꯣꯛ ꯉꯥꯎꯕ ꯋꯥꯔꯤ ꯉꯥꯎꯗꯤ ꯅꯪ ꯀꯥꯏꯗꯅꯣ ꯁꯤꯕꯥꯗ꯭ꯔꯥ ꯀꯩꯅꯣ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯥꯏꯅ ꯃꯇꯦꯛ ꯑꯃ ꯆꯥꯔꯨꯕ ꯀꯣꯛ ꯉꯥꯎꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥ ꯕꯨꯕꯣꯛꯁꯤꯕꯨ ꯀꯩ ꯂꯝꯒꯤꯅꯣ ꯀꯩꯗꯧꯔꯕ ꯂꯣꯏꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯥ ꯌꯥꯗ꯭ꯔꯦ ꯀꯨꯏꯗꯧ ꯁꯧꯒꯠꯄ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥ ꯕꯨꯕꯣꯛ ꯀꯩ ꯂꯝꯒꯤꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯣ
ꯌꯥꯝ ꯍꯩꯅ ꯀꯩꯅꯣꯒ ꯁꯥꯔꯤꯅꯤ ꯀꯩꯕ ꯂꯩꯁꯥꯡ ꯈꯨꯟꯒꯤꯅꯤ ꯄꯨꯄꯨ ꯍꯥꯏ ꯂꯩꯁꯥꯡ ꯈꯨꯟ ꯀꯥꯏ ꯇꯥꯖꯗ꯭ꯔꯤ ꯀꯔꯤ ꯋꯥ ꯃꯊꯛꯇꯕꯨ ꯍꯥꯏꯕ ꯄꯥꯅꯛꯇ ꯄꯤꯛꯄꯅꯤ ꯂꯩꯁꯥꯡ ꯈꯨꯟꯒꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯂꯩꯁꯥꯡ ꯈꯨꯟ ꯀꯥꯏ ꯂꯩꯒꯦ ꯂꯩꯁꯥꯡ ꯈꯨꯟꯒꯤꯅꯤ ꯄꯨꯄꯨ ꯍꯥꯏ ꯂꯩꯁꯥꯡ ꯈꯨꯟ ꯍꯥꯏ ꯀꯥꯏꯗꯅꯣ Dasam kun hari mana? ꯍꯥ Dasam kun hari mana? ꯂꯩꯁ꯭ꯔꯝꯇꯦ ꯂꯩꯁꯥꯡ ꯈꯨꯟ ꯍꯥꯏꯕ ꯂꯥꯏ ꯌꯥꯝꯊꯣꯛ ꯃꯐꯝ ꯈꯪꯗꯦ ꯂꯥꯏꯁꯪ ꯈꯨꯟ ꯍꯥꯏ ꯂꯩꯁꯥꯡ ꯈꯨꯟ ꯍꯥꯏꯁꯤꯕꯨ ꯂꯥꯏ ꯑꯁꯥꯡ ꯌꯥꯝ ꯂꯩꯖꯥꯠꯂꯣ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯕ ꯂꯩꯁꯥꯡꯈꯣꯡ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯇꯥꯖꯗ꯭ꯔꯤꯅꯦ 이보 이수 누피 ꯂꯩꯁꯥꯡ ꯈꯨꯟ ꯍꯥꯏꯁꯤꯕꯨ ꯀꯥꯏꯗꯅꯣ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯇꯧꯔꯤꯁꯤꯕꯨ ꯊꯥꯖꯕꯅ ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯎꯉꯥꯏꯗꯤ ꯍꯣꯏ ꯊꯥꯖꯕꯗꯨꯅ ꯂꯥꯏ ꯅꯠꯇꯕꯅꯤ ꯅꯠꯇ꯭ꯔ ꯂꯥꯏ ꯁꯦꯕꯥ ꯇꯧ ꯍꯦ ꯆꯥꯛꯇꯣ ꯏꯒ ꯊꯣꯛꯑꯕꯅꯦ ꯀꯔꯤ ꯗꯨꯛ ꯊꯥꯈꯤꯔꯣꯏꯌꯦ ꯑꯩ ꯂꯩ ꯁꯤꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯩꯊꯣꯛꯅ ꯇꯣꯃꯗꯤ ꯃꯤꯇꯥ ꯊꯤꯊꯤ ꯁꯣꯔꯥ ꯀꯔꯃ ꯇꯧꯔꯒꯅ ꯄꯤꯇꯤꯂꯨ ꯕꯥꯇꯣꯟ ꯇꯧꯕ ꯃꯤꯇꯥ ꯊꯤꯊꯤ ꯇꯨꯇꯥ ꯊꯤꯊꯤ ꯇꯧꯔꯒꯅ ꯁꯨꯝ ꯀꯠꯂꯒ ꯀꯧꯔ ꯂꯥꯛ ꯖꯣꯝꯅ ꯊꯥꯔꯝꯒꯗ꯭ꯔ ꯁꯤꯅꯤ ꯈꯜꯂꯤ ꯊꯥꯔꯝꯒꯗ꯭ꯔ ꯁꯤꯅꯤ ꯖꯣꯝꯅ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯅꯤꯄꯨꯔꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯛꯁꯨ ꯆꯥꯔꯦ ꯗꯈꯤꯅꯥꯁꯨ ꯐꯪꯉꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯦ ꯄꯩꯁꯥꯗꯤꯁꯨ ꯐꯪꯉꯦ ꯗꯈꯤꯅꯥꯁꯨ ꯐꯪꯉꯦ ꯗꯈꯤꯅꯥꯁꯨ ꯌꯦꯡꯉꯨꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯦꯡꯖꯥꯟ ꯐꯤ ꯑꯃꯅꯦ ꯍꯛꯆꯥꯡ ꯊꯣꯛꯅꯕ ꯈꯨꯗꯩ ꯑꯃꯅꯦ ꯑꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯀꯤ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯃꯤꯠ 10ꯅꯤ ꯈꯨꯗꯩ 10 ꯈꯨꯗꯩ 10 ꯕꯖꯥꯔ ꯄꯨꯕ ꯌꯥꯔꯦ ꯕꯕꯥꯔꯥ ꯍꯥꯏꯗꯣ ꯕꯕꯥꯔꯥ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯦ ꯆꯤꯇ꯭ꯔꯥ ꯏꯁꯨ ꯅꯨꯄꯤ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯁꯤꯕꯨ ꯃꯅꯤꯄꯨꯔꯣ ꯑꯁ ꯑꯩ ꯆꯤꯔꯥꯏ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯅꯕꯨ ꯄꯨꯔꯥ ꯍꯟꯈ꯭ꯔꯦꯅꯦ ꯍꯥ ꯑꯣꯖꯥ ꯈꯣꯏꯃꯨ ꯆꯨꯕꯥ ꯄꯩ ꯂꯩꯔꯝꯃꯦ ꯇꯥꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯤꯡꯉꯤꯕ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯔꯝꯒꯅꯤ ꯇꯨꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯉꯤꯕ ꯐꯝꯕꯗꯩ ꯂꯩꯊꯦꯛꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯈꯣꯏꯃꯨꯗꯣ ꯑꯗꯨꯅꯤꯅ ꯍꯣꯏ ꯅꯍꯥꯟꯅꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯅ ꯐꯣꯇꯣꯗꯣ ꯐꯕ ꯑꯣꯏꯁꯅꯨ ꯑꯣꯜ ꯀꯁꯥꯔ ꯁꯨꯝ ꯑꯁꯥꯝꯒꯤ ꯂꯩꯔꯝꯗꯒꯤ ꯀꯣ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯒꯣꯜ ꯍꯜꯂꯛꯄꯒ ꯃꯦꯗꯜ ꯐꯪꯉꯕ ꯆꯤꯌꯥꯔꯗ ꯋꯥꯔꯤ ꯐꯝꯗꯣꯏꯅꯦꯕ ꯂꯤꯕꯗ ꯑꯣꯖꯥ ꯐꯣꯇꯣꯅꯦ ꯈꯣꯏꯃꯨ ꯑꯣꯏꯅ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯆꯤꯌꯥꯔꯗ ꯐꯥꯎꯅ ꯆꯠꯂꯤꯕ ꯐꯝꯕꯗꯒꯤ ꯑꯣꯖꯥ ꯈꯣꯏꯃꯨ ꯃꯁꯥ ꯍꯥꯏꯊꯒ ꯇꯧꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯩꯅꯣ ꯄꯥꯎ ꯑꯗꯨꯗꯒꯤ ꯇꯥꯏ ꯀꯩꯅꯣ ꯇꯧꯅ ꯃꯌꯥꯝ ꯑꯗꯣ ꯆꯪꯗꯅ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯇꯧꯕ ꯊꯧꯖꯥꯟꯗꯒꯤ ꯄꯧꯙꯔꯕ ꯃꯁꯥꯗ ꯐꯕ ꯑꯣꯏꯔꯛꯁꯅꯨ ꯃꯦꯗꯤꯀꯦꯜꯗ ꯄꯨꯔ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯅꯥ ꯇꯧꯗꯅ ꯐꯣꯀꯣꯅꯤ ꯍꯋꯥꯏ ꯐꯣꯀꯣꯗꯣ ꯀꯩꯗꯧꯕ ꯃꯥꯁꯨ ꯆꯤꯡꯗꯅ ꯏꯍꯦ ꯏꯁꯇꯣꯛ ꯅꯥꯏꯗꯅ ꯇꯧꯗꯅ ꯁꯣꯡꯒꯦ ꯄꯨꯅ ꯐꯥꯔꯨꯛ ꯃꯇꯨꯗ ꯁꯅꯥꯗꯣ ꯃꯆꯥꯅꯨꯄꯤꯅꯤꯗꯅ ꯀꯞꯅ ꯆꯦꯟꯈꯤꯗꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯟ ꯈꯤꯇꯪ ꯍꯟꯊꯔꯦ ꯈꯔꯗꯤ ꯄꯩꯅ ꯂꯩꯔꯝꯗ꯭ꯔꯣꯕꯅꯦꯕ ꯍꯥꯏꯗꯗꯤꯗ ꯍꯧꯖꯤꯛ ꯃꯥꯗꯣ ꯑꯉꯛꯄꯅꯤꯀꯣ ꯁꯤ ꯂꯦꯡꯉꯤꯁꯤꯕꯨ ꯁꯤꯅꯤ ꯍꯥꯏ ꯁꯤꯅꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟ ꯖꯨꯛꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯛꯆꯥꯡ ꯌꯥꯝ ꯆꯦꯛꯁꯤꯟꯕꯨ ꯃꯔꯤ ꯅꯥꯕ ꯃꯔꯥꯡ ꯌꯦꯛꯄ ꯑꯣꯏꯅ ꯇꯧꯗꯅꯕ ꯁꯤꯔꯤꯅꯦꯕ ꯃꯔꯤ ꯍꯦꯛ ꯇꯨꯗꯅꯕ ꯁꯤꯔꯤꯅꯦꯕ ꯃꯔꯤ ꯄꯦꯔꯥꯏꯁ ꯂꯩꯊꯣꯛꯈꯤꯕꯗꯣ ꯑꯣꯏꯔꯦ ꯍꯦꯛ ꯄꯩꯈꯤꯕꯗ ꯆꯥꯕ ꯏ ꯊꯛꯄ ꯆꯦꯟꯗꯕꯗ ꯌꯥꯝꯅ ꯁꯥꯖꯦꯟ ꯇꯧꯕꯤꯌꯨ ꯂꯣꯏꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯤ ꯄꯨꯝꯅꯃꯛ
ꯃꯇꯝ ꯆꯥꯅ ꯆꯥꯕꯤꯌꯨ ꯆꯥꯕ ꯊꯛꯄꯗ ꯏꯁꯥꯅ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥ ꯈꯣꯏꯃꯨꯁꯨ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯄꯥꯎ ꯐꯪꯉꯦ ꯉꯔꯥꯡꯁꯦ ꯀꯣ ꯖꯣꯏꯄꯨꯔꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯖꯥ ꯈꯣꯏꯃꯨꯒ ꯍꯪꯉꯨ ꯃꯇꯝꯗ ꯃꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯁꯥꯔꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯐꯥꯎꯕ ꯑꯣꯖꯥꯅꯤ ꯃꯅꯤꯄꯨꯔꯤ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯕ ꯑꯣꯖꯥꯅꯤ ꯑꯣꯜ ꯀꯁꯥꯔ ꯁꯝ ꯑꯣꯖꯥꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯑꯣꯖꯥ ꯈꯣꯏꯃꯨ ꯍꯥꯏꯅ ꯐꯥꯎꯔꯝꯃꯤꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯥꯗꯅꯕ ꯌꯦꯛꯇꯅꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯋꯦꯗꯔ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅ ꯄꯨꯡ ꯃꯝꯅ ꯁꯤꯕꯨ ꯌꯣꯟꯅꯤ ꯍꯥꯏꯗꯤ ꯖꯤꯔꯤ ꯆꯤꯡ ꯆꯠꯄꯗ ꯃꯝꯕ ꯑꯗꯨꯃꯥꯏꯅ ꯃꯝꯃꯦꯕ ꯁꯦ ꯔꯥꯅꯤꯄꯨꯔ ꯆꯤꯡꯗ ꯃꯝꯃꯤꯅꯦꯁꯦ ꯎꯗꯦꯕ ꯁꯦ ꯑꯁꯤ ꯍꯛꯆꯥꯡ ꯅꯥꯗꯣꯏꯃꯤꯁꯦ ꯑꯗꯨꯅ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯔꯤꯁꯦ ꯌꯣꯟꯅꯤ ꯍꯥꯏꯗꯣ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯑꯃꯁꯨ ꯂꯥꯛꯏ ꯍꯥꯏꯕꯅꯤ ꯑꯅꯥꯕ ꯑꯗꯨꯅ ꯄꯨꯡꯀꯤꯗ ꯀꯤꯔꯦꯗ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯦꯜꯂꯦ ꯍꯥꯏ ꯑꯗꯒꯤ ꯑꯍꯟꯗꯁꯨ ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕꯗꯅꯦ ꯑꯩ ꯇꯨꯄꯤ ꯎꯞꯄꯤ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯀꯣꯛ ꯂꯣꯏ ꯈꯨꯝꯖꯤꯜꯂ ꯇꯨꯝꯕꯤꯅꯤ ꯅꯨꯡꯁꯤꯠ ꯀꯩꯅꯣ ꯇꯧꯕꯔꯣ ꯅꯨꯡꯁꯤꯠ ꯁꯤꯠꯆꯟꯕꯔꯣ ꯁꯤꯖꯟꯗꯦ ꯅꯪ ꯁꯣꯏꯅꯤ ꯁꯥꯠ ꯍꯥꯕꯅꯤꯅꯅꯦ ꯁꯥꯠꯂꯕꯅꯤꯅ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯐꯠꯂꯝꯃꯦꯅ ꯂꯩꯔꯤ ꯀꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯗꯤ ꯌꯣꯟꯅꯤ ꯍꯥꯏꯗꯣ ꯑꯅꯥꯕ ꯑꯌꯦꯛꯄꯁꯤꯅ ꯃꯍꯣꯡ ꯅꯥꯏꯗꯕꯅꯤꯅ ꯄꯨꯡꯀꯤꯗ ꯀꯤꯔꯦ ꯍꯜꯂꯛꯀ ꯃꯤꯁꯦ ꯃꯅꯨꯡꯗ ꯂꯦꯞ ꯂꯩꯈ꯭ꯔꯦꯅꯦ ꯂꯥꯛꯀꯃꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯀꯧ ꯇꯥꯗꯦ ꯍꯥꯏꯒꯨꯝꯕ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯒꯨꯝꯕ ꯌꯣꯟꯅꯤ ꯁꯤ ꯍꯥꯏꯗꯣ ꯑꯃꯇ ꯊꯣꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯪꯗꯦ ꯂꯥꯕ ꯑꯩꯅ ꯍꯥꯀꯨꯝ ꯂꯥꯏ ꯁꯔꯖꯔꯤ ꯄꯣꯛꯎꯗꯤ ꯀꯩꯅꯣꯗꯩꯅꯦꯕ ꯍꯣꯏ ꯎꯙꯥꯕꯣꯟ ꯕꯖꯥꯔꯗꯩꯅꯤ ꯀꯥꯎꯕꯨ ꯀꯥꯎꯗꯦ ꯂꯨꯄꯥ 30 ꯀꯩꯅꯣ ꯄꯤ ꯂꯩꯔꯛꯄꯅꯤ ꯉꯁꯤ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯥꯞꯄ ꯂꯣꯏꯕꯅꯤꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪ ꯃꯅꯤꯡꯗ ꯊꯝꯈ꯭ꯔꯦ ꯉꯁꯤ ꯁꯤꯜꯆꯔꯗꯤ ꯃꯨꯅꯨꯗ ꯍꯪꯉ ꯈꯪꯒꯅꯤ ꯃꯨꯅꯨꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯅꯦ ꯀꯦꯄꯤꯇꯦꯜ ꯃꯃꯥꯡꯗꯒ ꯀꯦꯄꯤꯇꯦꯜ ꯃꯃꯥꯡꯗ ꯃꯣꯏꯗ ꯌꯥꯝ ꯂꯧꯈꯤꯅꯤ ꯍꯥ ꯌꯥꯝ ꯂꯧꯈꯤꯅꯦꯕ ꯑꯉꯥꯡꯅꯤ ꯈꯪꯗꯕꯅꯤꯅ ꯅꯠꯇꯦ ꯊꯣꯛꯏ ꯍꯥꯏꯗꯤ ꯆꯠꯄ ꯌꯥꯏꯗꯅ ꯑꯩ ꯈꯟꯕꯗꯤ ꯍꯧꯖꯤꯛ ꯗꯦꯠ 30ꯅꯤꯅ ꯌꯣꯜꯂꯝꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯌꯦꯡꯗꯩ ꯒꯥꯔꯤ ꯌꯣꯜꯂꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯌꯣꯜꯂꯔꯅꯤ ꯑꯁ ꯂꯥꯏꯅ ꯄꯤꯛ ꯁꯧꯕꯤꯅꯤꯅꯦ ꯁꯨꯛ ꯆꯥꯎꯕ ꯁꯨꯛ ꯆꯥꯎꯕ ꯁꯨꯛ ꯆꯥꯎꯕ ꯁꯨꯛ ꯆꯥꯎꯕ ꯑꯩꯁꯨ ꯑꯃ ꯂꯧꯗꯣꯏꯅꯤ ꯇꯥꯡ 3ꯁꯨ ꯁꯣꯔꯥꯠ ꯂꯩ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯪꯀꯜꯄ ꯑꯃ ꯊꯔꯝꯃꯒ ꯈꯔ ꯁꯥꯇꯤꯗꯣ ꯂꯩꯔꯝꯃꯣꯏ ꯏꯃꯥ ꯑꯩ ꯁꯣꯔꯥꯠ ꯆꯠꯂꯨꯒꯦ ꯑꯩ ꯂꯥꯛꯄ ꯀꯔꯤꯝ ꯆꯥ ꯑꯃ ꯊꯛꯑꯝꯈꯤꯅꯣ ꯍꯥꯏꯅ ꯂꯥꯛꯑꯒ ꯁꯨꯁꯦ ꯂꯥꯛꯑꯒ ꯁꯨꯁꯤ ꯀꯩꯅꯣꯅ ꯍꯣꯏ ꯑꯃꯅ ꯄꯥꯎ ꯄꯤꯕꯤꯔꯗꯤ ꯐꯕ ꯀꯅꯥꯅꯣ ꯃꯣꯏ ꯊꯤꯔꯤꯁꯦ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯃꯣꯕꯥꯏꯜ ꯌꯣꯟꯁꯤꯔ ꯃꯣꯕꯥꯏꯜ ꯃꯥꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯕ꯭ꯔꯣ इबाई जय 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 हरे कृष्ण जय जय ड्यूटी द्रो लाइक तौरो नबी ड्यूटी द्रो कई नंग चाय होय ओ फरा ड्यूटी ले दे फरा फरा पुंग ग्यारह हनगनी अंगांग दी कम तौद्रा चाद्री मरीदा हल्लगे हल्लगा अगांसिंग कम तौद्रो तौदे फरे 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 ड्यूटी लेदी थमो येंगो हंदक मी याम नानरिमिको अगांसिंग येंगो मपान लेबनिना खंबा चाबा थकपा याम चिक्सलु अदि मी याम नानरिमि ngang dina mi choma isei lakwa amta oide loina phangnaba amta saksim kring saksim baga jati hojik break ni pung ama
ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ ꯌꯥꯎꯁꯪꯗꯒ ꯂꯥꯛꯀꯗ꯭ꯔꯣ 서지부 ꯐꯔꯦ 서지부 ꯂꯥꯛꯀꯥꯏꯗꯦ ꯀꯨꯏꯗ꯭ꯔꯦꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯊꯥꯗ ꯉꯥꯏꯔꯦꯅ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯍꯥꯟꯅ ꯁꯨꯝ ꯃꯐꯝꯗ ꯁꯨꯝ ꯂꯩꯔꯤꯕꯣ ꯃꯨꯒꯦꯁ ꯄꯂꯤꯌꯥꯗ 이번에는 찐작 홍어봐 홍해 ꯍꯣꯏ ꯂꯩꯔꯤ ꯌꯥꯏ 이번 ꯀ꯭ꯋꯥꯒ ꯆꯥꯗ꯭ꯔꯦ ꯀ꯭ꯋꯥꯒ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯀꯨꯝꯚ ꯃꯦꯂꯥꯗ ꯂꯥꯏ ꯅꯤꯡꯉꯨꯔꯒꯥꯏꯅ ꯈꯜꯂꯤ ꯁꯥꯙꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯀꯨꯝꯚ ꯃꯦꯂꯥꯗ ꯕꯤꯀꯨꯃꯥꯔ ꯍꯣꯏꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯎꯅꯕ꯭ꯔꯥ ꯀ꯭ꯋꯥꯒꯤ ꯃꯍꯨꯠ ꯀꯩꯅꯣꯝꯃ ꯃꯍꯨꯠ ꯁꯤꯟꯕ ꯃꯥꯜꯂꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯦ ꯀ꯭ꯋꯥꯒꯤ ꯃꯍꯨꯠꯇꯅꯦ ꯏꯕꯥꯏꯁꯦ ꯁꯤ ꯁꯤꯖꯤꯟꯅꯩ ꯈꯤꯇꯪ ꯈꯤꯇꯪ ꯎꯔꯕꯣ ꯀ꯭ꯋꯥꯒꯤ ꯃꯍꯨꯠꯇ ꯀ꯭ꯋꯥꯒꯤ ꯃꯍꯨꯠꯇ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯏ 이번에 과 짜자 ꯌꯥꯝ ꯆꯨꯏꯅꯦ 과 짜 이번에 ꯁꯨꯅꯨ ꯌꯥꯝ ꯆꯥꯕꯁꯦ ꯑꯗꯨꯅ ꯁꯨꯅꯨꯁꯤꯅ ꯖꯥꯁꯦ ꯍꯦꯛꯇ ꯃꯨꯁꯟꯗꯅ ꯆꯥꯛ ꯆꯥꯕꯒ ꯃꯔꯤꯒꯁꯦ ꯊꯥ ꯂꯥꯎꯅ ꯑꯗꯩ ꯐꯤ ꯑꯃ ꯆꯨꯔꯤꯕ ꯒꯥꯔꯤ ꯊꯧꯅ ꯀꯣꯇꯥꯡ ꯁꯤꯠꯄꯗ ꯆꯨꯁꯟꯗꯅ ꯃꯍꯥ ꯀꯩꯅꯣꯅꯤ ꯏꯕꯥꯏꯒꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯕꯅꯤꯅ ꯅꯃꯥꯟꯅꯕ ꯈꯪꯅꯕꯗ ꯏꯕꯥꯏꯒꯤ ꯆꯦꯅꯦꯜ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯛꯎꯅꯦ ꯋꯥ ꯉꯥꯡꯕꯗ ꯃꯆꯤꯟꯗꯣ ꯈꯪꯉꯤꯕ ꯄꯩꯔꯞ ꯇꯧꯅ ꯑꯩ ꯈꯪꯉꯤ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯅꯍꯥꯟꯋꯥꯏ ꯈꯔ ꯂꯦꯞꯄꯨꯔꯦ ꯚꯥꯏ ꯑꯗꯨꯅ ꯈꯔ ꯗꯥꯎꯟ ꯀꯨꯝꯈ꯭ꯔꯦꯕ ꯃꯣꯕꯥꯏꯜꯁꯨ ꯌꯥꯗꯕ ꯑꯗꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯔ ꯈꯔ ꯂꯦꯞꯄꯨꯔꯦ ꯉꯁꯤ ꯏꯁꯩ ꯆꯠꯇꯦ ꯑꯩꯒꯥ ꯍꯣꯏꯒꯤꯅꯦ ꯏꯙꯧꯒꯤꯅꯦ ꯃꯣꯏ ꯏꯙꯧꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯅ ꯃꯣꯏ ꯂꯥꯏꯔꯨꯛ ꯆꯟꯕ ꯑꯗꯨꯒ ꯑꯩꯒꯥꯒ ꯊꯥꯔꯤꯉꯩ ꯃꯣꯏꯗ ꯎꯁꯣꯞ ꯄ꯭ꯔꯁꯥꯗꯤ ꯐꯪꯉꯣ ꯍꯥꯏꯅ ꯂꯥꯛꯑ ꯆꯥꯕ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯌꯦꯡ ꯀꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯆꯥꯊꯣꯛꯈ꯭ꯔꯦ ꯌꯨꯝꯗ ꯌꯥꯗꯦꯗ ꯂꯥꯏꯚ ꯊꯥꯕꯒ ꯑꯦꯜꯕꯤ ꯊꯥꯕ ꯌꯥꯗꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ 5G ꯑꯣꯏꯔꯕꯅꯤꯅ 4Gꯁꯦ ꯑꯃꯨꯛ ꯏꯕꯥꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ 4Gꯅꯤꯅ ꯂꯣꯠꯅ ꯍꯦꯟꯖꯟꯃꯟꯗꯅ ꯍꯥꯏꯗꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕ ꯖꯤꯑꯣ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯖꯤꯑꯣ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯥꯎꯕꯤ ꯂꯣꯏꯔꯦꯕꯣ ꯀꯩꯅꯣ ꯇꯧꯗꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯕꯨ ꯑꯩ ꯊꯣꯛꯑꯒꯦ ꯕꯥꯏ 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 ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯌꯦꯡꯉꯨ ꯃꯔꯛꯇ ꯂꯩꯕꯅꯤ ꯆꯦꯛꯁꯤꯟ ꯂꯩꯌꯨꯀꯣ ꯑꯉꯥꯡꯁꯤꯡ ꯌꯦꯡꯉꯨ ꯑꯉꯥꯡꯁꯤꯡ ꯅꯥꯕꯁꯦꯕꯨ ꯌꯥꯝ ꯇꯧꯅꯔꯤꯃꯤ ꯈꯪꯕ ꯚꯥꯏ ꯚꯥꯏ ꯅꯥ ꯌꯦꯛꯇꯅ ꯁꯖꯤꯕꯨꯗꯨ ꯂꯥꯛꯑꯣ ꯅꯥ ꯌꯦꯛꯇꯅ ꯁꯖꯤꯕꯨꯗꯨ ꯂꯥꯛꯑꯣ ꯍꯣꯏ ꯑꯣꯀꯦ ꯕꯥꯏ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯎ ꯋꯥꯏ ꯏꯃꯥꯏ ꯄꯦꯝꯃ ꯑꯩ ꯐꯨꯔꯤꯠꯇꯣ ꯀꯪꯉꯕ ꯐꯨꯔꯤꯠ ꯀꯪꯉꯅꯤꯒ ꯀꯥꯏ ꯂꯩ
아마 아들한테도 아까 못 내주지. 아그 원래 내주지. 누구 자리도. 나 받으면가. 누구 자면. 나 받으니까. 라이센스가 라이센스 사도 만도기 왕 것이 라이센스 딱 많아 지도. 라이센스 왕 거래 만도기. 나 생각 없지. 만도 만데 노이. 구사 괜찮아. 선고이 많이 떠고야. 라시 야우도. 라이센스 편 사도키게. 아들러가 만독증을 사게. 라이센스 알리면은 와라 상심아. 만독세 부키로는 그래 인도게. 라이센스 만독세 해야 돼. 시간이. 누구도 가야 그래. 네. 그 딱히 거니. 이게 저기 군. 내가 그날 콜라 배를 내셔야 돼. 이슬람 함 레디 브로. 싱마지만 싱기. 아들 रसूला चारी입니다. 생고에서 이렇게 막 합니다. 라이들이 생고니. 소금 덕분만. 아 성공 나성공 돼. 아들은 막 싱기 봐. 생고 딱 바꿔놔야 싱기 봐 이러지. 손자들 부토고. 나는 부토 손자들이 그냥 따더니요. 마 도중 되더니. 나는 딱 별로. 좋고 좋아요. 부토했다. 문우 본다고네 막 스쿨 잘른 거니네. 강아지가 시력 설루었어. 말이 술 잡으니나 뭐 마이라 람비디고 존도 밀라이. 한국 폰 떠오네. 타모는 폰 떠오네 나치데. 문우 스쿨 잡으라 뭐. 마라이 람비도 라이 좀 펌네바. 뎁도 홀기 그냥 들어가. 자 오늘 삼회 딴 따져낸 게 저거 보니 만들기 라우라 공부. 지금 딸이 현재는 뜬다 말이야. 딱 발로 와봐. 이거는 너 찍는 거. 세이 달정. 근데 폰도 떠오라가 한국에. 딸이 되네. 이거 한 거에 딸이. 아 문우도 서라티도 같이 방가디 먹고는 같이 자우샤이. 하네 더위 살아. 그 손도 학교 적었거든. 아이 모바일 맛 하고 출리. 담면서 해도. lại là bên này chắc cái tổ cái cả cái lại là bên bờ cả cái 너무 덥더라 니가. 당연히 더 튕겨 거 복귀 해야지. 나랑 시도는 거. 뭐저 하면 거기라 훨씬 짱 뿌리고네. 뭐저 내가 하면 그냥 콩이지. 그러기에 딸 가이드 우로 베라. 아, 이 강파 한기도 하소 말하기다. 아도 안 떠로.
ꯆꯍꯤꯅ ꯕꯦꯔꯥ ꯈꯥꯗ ꯂꯨꯄꯥ 2,000 ꯆꯪꯉꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯌꯥꯝ ꯀꯔꯝ ꯂꯩꯇ꯭ꯔ ꯃꯥꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯐꯣꯟ ꯂꯥꯛꯑꯦ Halo. Munu. Munu. Jom dulu. ꯒꯦꯠ ꯍꯥꯡꯗꯣꯛꯑꯦ ꯊꯣꯡ ꯂꯥꯡꯗ ꯕꯦꯂꯤꯡꯈꯣꯟ ꯈꯤꯡ ꯌꯥꯗꯦꯅꯦ ꯕꯦꯂꯤꯡꯈꯣꯟ ꯈꯤꯡ ꯌꯥꯗꯦꯕ Ane, nang cepat lambi tu ane. Salah satu tiga thok pura. Aku kan. Nanti murti sahabat mana cepat lambi tu ga. Aku serati macam-macam ka saraga lagi betul. Pengna berda ubrang ni betul. Ah, pangadi manggon ka lakken tu ba. Agi tadi mihe manggon ki wari bu mai kinna. ngay thì mà cái thì tôi mang cái thà than dùng tôi hàng nghìn mi dùng ra này không để tôi tham rồi mà khác tham rồi cái Orang ada laba. Latre ada tempat kita mangga. mà dùng nó lâu rồi Ama di macam apa ye? mang đây rồi có ai mang gì Koi betul lagta ba. Ya. Oh, nabu aku seru na sawa murti ai ai sini aku ki leibak ta cao muốn sang rồi đâu frame tu lah kan ne. Pumai hai bido dunia ina tiri sini. Lagi seru na sawa tu di pukul pusing batong jadi numai tiada na. à mới vô nó sao bây giờ tôi lúc ba cái sáng nay vô đi thế nào Aku ahi balai ya ba. Hoi ne. ôi nè mấy tôi nó ngang gì vậy Ayo muka na pulak tu baca dulu kita. Dai masa hai tu kuning apa makai ama makai masa dari masa hai tu pun dia. ôi đâu ra ăn đủ ngang này cái thằng rồi Dulu sahabat ama makai kuning ama makai mai katamnya kotamnya dum ada wi. Masa ada ini ai sih. hồi cao ngoằng một cái lì vậy cứ đua mình cũng sang vào Mai sama lâu rồi ba.
ꯍꯣꯏ ꯐꯨꯠ ꯑꯃ ꯋꯥꯡꯕ ꯂꯥꯏꯗ ꯑꯣꯇꯣ ꯄꯨ ꯂꯥꯛꯇꯥꯔꯤꯅꯦ ꯃꯊꯤꯕꯨꯗꯤ ꯃꯄꯣꯟꯅ ꯂꯨꯝꯃꯦ ꯑꯩꯗꯣ ꯃꯆꯥꯗꯨ ꯑꯣꯏꯗꯤ ꯐꯩꯖꯥ ꯁꯥꯔꯒ ꯂꯋꯥꯏ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯍꯦꯜꯂ ꯎꯁꯜꯂꯒ ꯀꯩ ꯆꯥꯒꯦ ꯏꯇꯩꯃ ꯁꯣꯝꯁꯤꯅ ꯍꯋꯥꯏ ꯆꯥ ꯐꯠꯇꯦꯅꯦ ꯐꯪꯉꯤꯍꯦ ꯁꯍꯔꯇꯤ ꯃꯇꯝꯗ ꯃꯌꯥꯝ ꯌꯣꯜꯂꯤꯍꯦ ꯁꯍꯔꯇꯤ ꯁꯥꯅ ꯂꯛꯈꯤ ꯃꯇꯝꯗ ꯕꯣꯔꯥ ꯍꯩꯗꯣꯛꯑ ꯌꯣꯟꯗꯣꯏ ꯏꯁ ꯅꯪ ꯅꯆꯦ ꯋꯥ ꯑꯩ ꯉꯥꯡꯊꯣꯛꯄꯗ ꯄꯥꯏ ꯂꯥꯛꯇꯥꯔꯤꯅꯦ ꯑꯗꯨ ꯄꯥꯏ ꯂꯥꯛ ꯌꯥꯕꯗꯣ ꯃꯨꯅꯨ ꯇꯨꯏꯁꯟ ꯂꯩꯇꯦ ꯉꯁꯤ ꯄꯩꯁꯥ ꯂꯩꯇꯅ ꯀꯣꯛ ꯁꯥꯔꯤ ꯅꯆꯤꯟꯅꯥꯎ ꯂꯩ ꯀꯧꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯕꯦꯛꯇꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯕꯦꯛꯇꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯊꯥꯏ ꯊꯝꯃꯣ ꯑꯩ ꯁꯠ ꯂꯧꯁꯜꯂꯨꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯊꯥꯏ ꯊꯝꯃꯣ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯑꯝꯇꯪ ꯂꯥꯏ ꯃꯌꯥꯝ ꯐꯪꯕꯅꯤꯗ ꯃꯆꯥ ꯃꯆꯥ ꯐꯪꯉꯤꯗ ꯐꯪꯉꯤ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤ ꯐꯪꯕꯗꯤ ꯃꯌꯥꯝ ꯐꯪꯉꯦꯕ ꯃꯐꯝꯗꯣ ꯀꯔꯥꯏ ꯃꯐꯝꯗꯅꯣ ꯐꯪꯉꯤꯗꯣ ꯑꯗꯨꯅꯤ ꯍꯌꯦꯡ ꯗꯦꯠ 31ꯅꯤꯅ ꯗꯦꯠ ꯑꯃꯁꯨ ꯐꯪꯕꯁꯦ ꯇꯥꯡ ꯑꯃ ꯆꯠꯂꯝ ꯌꯥꯅꯤ ꯑꯃ ꯏꯁꯩ ꯂꯩꯕ꯭ꯔꯥ ꯏꯁꯩ ꯍꯥꯏ ꯅꯪ ꯊꯤꯛ ꯂꯩꯕ꯭ꯔꯥ ꯍꯣꯔꯦꯟ ꯐꯠ ꯂꯥꯎ ꯐꯣꯟ ꯇꯧꯁꯤꯜꯂꯛꯀꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯡ ꯑꯃ ꯏꯁꯩ ꯍꯜꯂꯒ ꯆꯠꯄ ꯌꯥꯏꯗꯅ ꯃꯣꯏꯒꯤ ꯕꯤꯁꯣꯏ ꯄꯨꯖꯥ ꯇꯧꯗ꯭ꯔꯤꯕꯣ ꯃꯣꯏꯒꯤ ꯇꯧꯔꯣꯏꯗꯧ ꯃꯥꯜꯂꯦ ꯑꯣ ꯑꯣ ꯆꯍꯤ ꯑꯃ ꯂꯩꯕ ꯆꯍꯤ ꯑꯃ ꯋꯥ ꯍꯦꯜꯂꯣ ꯀꯥꯀꯥ ꯋꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦꯗ ꯎꯗꯕ
ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯆꯟꯕꯣ ꯂꯥꯏꯔꯤꯛ ꯇꯧꯗꯣꯏ ꯅꯪꯕꯣ ꯀꯃꯥꯏ ꯇꯧꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯦ ꯁꯣꯝꯒꯤ ꯆꯥꯃꯟꯅ ꯑꯣꯏꯌꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯑꯣ ꯂꯥꯏꯔꯤꯛ ꯇꯧꯗꯦꯀꯣ ꯀꯃꯥꯏ ꯇꯧꯔꯤ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤꯁꯨ ꯀꯀꯥꯅ ꯌꯦꯡꯒꯦꯅ ꯉꯥꯏꯍꯥꯛ ꯊꯥꯕꯅꯦꯕꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯃꯨꯛ ꯎꯅꯁꯤ ꯀꯣ ꯃꯤꯁꯨ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯀꯣ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯨꯝ ꯏꯁꯥꯅ ꯄꯥꯝꯖꯕ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯑꯣꯏꯕ ꯁꯨꯝ ꯌꯥꯎꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯪꯕ ꯃꯇꯝꯗ ꯌꯦꯡꯕꯤꯌꯨ ꯁꯪꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗꯀꯣ ꯑꯗꯨ ꯈꯪꯗꯕ ꯃꯤꯗꯨꯁꯨ ꯅꯪꯁꯨ ꯍꯥꯏ ꯑꯃ ꯊꯣꯛꯇ꯭ꯔꯣ ꯅꯣꯏ ꯃꯣꯏ ꯁꯣꯔꯤꯌꯥꯝ ꯂꯩ ꯄꯨ ꯍꯥꯏꯅ ꯐꯣꯇꯣ ꯎꯗ꯭ꯔꯕꯣ सामिना हाय भाई हाय सामित कैसे हो मेरे चैनल में आने के लिए धन्यवाद
लाइक कर दीजिए। एडमिन भाई कैसे हो? अब कहाँ का रहने वाला हो? मेरे चैनल में आए तो लाइक कर दीजिए, सब्सक्राइब कर दीजिए, सपोर्ट कर दीजिए। क्या बोला? अच्छा हो, अच्छा हो, अच्छा हो, ठीक है। क्या खाया आज? मैं उड़ीसा से हूँ भाई। ओह साहिब भाई, थैंक यू, धन्यवाद उड़ीसा से मेरे चैनल में आने के लिए, धन्यवाद। उड़ीसा बहुत अच्छा जगह है कि नहीं? हम लोग उड़ीसा में जाता है नवद्वीप में। कभी कभी मेरे चैनल में सपोर्ट कर दीजिए साहिब भाई, साहिब में जी। आपका भी चैनल है क्या? चैनल है तो मैं भी सपोर्ट करती हूँ, आप भी सपोर्ट करो, ठीक है? हम लोग सब मिलकर सपोर्ट करेंगे, ठीक है ना जी? शर्मा सिस्टर काका जोई जोई शर्मा जोई जोई नुंगाइरी नंगे नुंगाइरीबो 700 लाइक काका थैंक यू शर्मा कहीं yang चागे ऐसे लो चलगे तो नंग लापने हाले नायक तो देखो नायक तो दबा दो सोरो खरमो ना दबा एक दबा जाओ बसना ख्वादे थे बनिको कहीं yang चागे ngasi ai yang si am hawe bamonda moi lairuk chambako ai siga moi posadi ne phange शर्मा yam nungai ngasi khongdum thongi kaka oh yam nungai na ek daba do tai soro khramsi ko ai solution ma tawrage ado nang kamai to na ek to te ko na ek to daba do tai soro khramo ai chu kuireda lb ga tha daba ho he kaka tang ngasi tai to ga na usop sa chana sum lb ngak tharambane ba नायक तौते कका ओह नायक तौदबनो ख्वादे फै नायक याउदबा हजिकान मी याम नानाबा जेंनाबा याम तौनरेबको हजिक मतम वेदरसु फते इंदमदा जंगसे अयुक्तैने दुम ममसु तोंग सुम लेरे नोंग सुनतबको लेचिन वे करी तोंगा ममना सुम ले ngasiसे कमाय खंगदे अदना खुसु लोकना खनावसु लोरे अदना होय ममक्ता खनाम नसे डॉलर का पला करें तो शर्मा तले दा हाइनिंग दे दनी मांग का सही फारे में मांग का पनिंग दे ai डॉलर का सुन जे मुझे को तले पनिंग दे सुम पामजे बगी मेमोरी होने बाय सुम यूज तो भाई तारे चैनल से डॉलर का सिटी हाइन कांद्रे ओके ओके सिना मैं प्रम ai ngasi thamage ko mathangda mu unasi sino me apna isai sage dom thaba ka thopiraga nga tang ora basu agi channel jiga lb changbe ga support to birami tamangta islam me apna po hani ai tan thagachari islam me apna po tamle promota welcome to jari islam me apna masigi te lb sa sunu chenjage islam me apna okay bye bye